ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ, ꯑꯩ ꯉꯁꯤ ꯃꯁꯥꯂꯥ ꯗꯣꯁꯥ ꯁꯦꯝꯖꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯒꯤ ꯕꯥꯎꯜ ꯑꯅꯤ ꯂꯧꯔꯦ, ꯑꯃꯗꯅ ꯆꯦꯡ ꯇꯤꯡꯗꯣꯏꯅꯤ, ꯑꯃꯗꯅ ꯍꯋꯥꯏ ꯇꯤꯡꯗꯣꯏꯅꯤ꯫ ꯑꯗꯣ ꯑꯩꯒꯤ ꯆꯦꯡꯁꯦ ꯕꯣꯏꯜ ꯔꯥꯏꯁ ꯑꯣꯏꯅ ꯂꯧꯋꯦ ꯑꯩꯅ꯫ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕꯅꯤꯅ ꯁꯤꯒꯤ ꯕꯣꯏꯜ ꯔꯥꯏꯁꯁꯦ ꯑꯣꯏꯅ ꯆꯥꯏ꯫ ꯕꯣꯏꯜ ꯔꯥꯏꯁꯁꯦ ꯐꯦꯠꯀꯤ ꯁꯔꯨꯛꯁꯨ ꯌꯥꯝꯅ ꯅꯦꯝꯃꯦꯅꯀꯣ꯫ ꯑꯗꯣ ꯃꯣꯏꯒꯤ ꯃꯁꯥꯂꯥ ꯗꯣꯁꯥ ꯁꯥꯎꯠ ꯏꯟꯗꯤꯌꯥꯟꯗꯒ ꯇꯧꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯆꯦꯡ ꯑꯃ ꯊꯣꯛꯄꯅꯦ, ꯁꯣꯅꯥ ꯃꯁꯨꯔꯤ ꯗꯥꯜ ꯍꯥꯏꯅ ꯔꯥꯏꯁ ꯍꯥꯏꯅ꯫ ꯑꯗꯣ ꯁꯣꯅꯥ ꯃꯁꯨꯔꯤ ꯔꯥꯏꯁꯇꯨꯗꯤ ꯑꯣꯟꯂꯥꯏꯟꯗꯒꯨꯝꯕꯗꯤ ꯐꯪꯕꯅꯦꯀꯣ, ꯄꯤꯌꯣꯔ ꯑꯣꯏꯅ ꯆꯥꯒꯦꯗꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯔꯩꯕꯅ ꯑꯗꯨꯝ ꯇꯧꯔꯦ꯫ ꯃꯅꯤꯄꯨꯔꯒꯤꯁꯨ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯑꯐꯕꯗꯨꯅ ꯇꯧꯕꯗꯤ ꯌꯥꯕꯨꯗꯤ ꯌꯥꯔꯝꯒꯅꯤ, ꯑꯗꯣ ꯈꯔ ꯌꯥꯝꯅ ꯁ꯭ꯇꯤꯛꯀꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯇ꯭ꯔꯥꯏ ꯇꯧꯖꯗ꯭ꯔꯤ, ꯑꯗꯨꯅ ꯈꯔ ꯆꯦꯡ ꯑꯌꯦꯟꯕꯗꯈꯔ ꯐꯕꯗꯣ ꯑꯣꯏꯅ ꯇꯧꯔꯒꯗꯤ ꯌꯥꯗꯧ ꯃꯥꯜꯂꯦ꯫ ꯁꯤꯅ ꯎꯔꯠ ꯗꯥꯜ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯍꯋꯥꯏꯗ ꯃꯀꯨ ꯈꯣꯛꯄ ꯑꯉꯧꯕꯗꯣ ꯑꯗꯨꯅꯦ꯫ ꯑꯗꯨꯅ ꯆꯦꯡꯅ ꯀꯞ ꯑꯃ ꯂꯧꯔꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡꯁꯦ ꯁꯔꯨꯛ 4 ꯊꯣꯛꯄꯩ ꯂꯧꯔꯗꯤ ꯗꯥꯜꯁꯤꯅ 3 ꯊꯣꯛꯄ ꯂꯧꯕꯤꯒꯗꯕꯀꯣ꯫ ꯑꯗꯣ ꯎꯔꯠ ꯗꯥꯜꯁꯤꯒꯤ ꯃꯊꯛꯇ ꯆꯅꯥ ꯇꯪꯈꯥꯏꯒꯤ ꯗꯥꯜꯗꯣ ꯑꯗꯨꯁꯨ ꯍꯥꯞꯄ ꯌꯥꯏ, ꯑꯗꯣ ꯑꯩꯒꯤꯗꯤ ꯍꯥꯞꯇ꯭ꯔꯦ꯫ ꯑꯗꯣ ꯃꯤꯊꯤꯗꯤ ꯀꯝꯄꯜꯁꯔꯤ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯤꯒꯗꯕ꯫ ꯆꯥꯃꯁ ꯌꯥꯝ ꯍꯥꯞꯆꯤꯟꯕꯁꯨ ꯃꯤꯊꯤ ꯍꯥꯞꯄꯁꯦ ꯈꯥꯕꯅꯦ꯫ ꯑꯗꯣ ꯃꯤꯊꯤ ꯍꯥꯞꯄꯤꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯐꯔꯃꯦꯟꯇꯦꯁꯟꯗ ꯐꯍꯟꯅꯕꯅꯦ꯫ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯥꯝꯊꯣꯛꯑꯒ ꯄꯨꯡ 4-5ꯒꯤ ꯑꯣꯏꯅ ꯔꯦꯁ ꯇꯧꯔꯦ꯫ ꯑꯗꯨ ꯄꯨꯡ 4-5 ꯐꯥꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯍꯋꯥꯏꯒ ꯃꯤꯊꯤꯒꯒꯤ ꯃꯔꯨ ꯉꯁꯥꯏ ꯄꯨꯡ 4-5 ꯇꯤꯡꯈꯤꯕꯗꯣ ꯑꯗꯨꯏꯗꯣ ꯒ꯭ꯔꯥꯏꯟ ꯇꯧꯔꯅꯤ꯫ ꯇꯤꯡꯈꯤꯕꯒꯤ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯥꯞꯄꯅꯤ, ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯇꯤꯡꯈꯤꯕꯅꯤꯅ ꯁꯤ ꯏꯁꯤꯡꯁꯦ ꯌꯥꯝ ꯐꯔꯃꯦꯟꯇꯦꯁꯟꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯦ, ꯑꯗꯨꯒꯤ ꯍꯥꯎꯁꯨ ꯍꯥꯎꯕꯀꯣ꯫ ꯑꯩ ꯂꯣꯏꯔꯦ꯫ ꯇꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯛꯄꯤꯒꯗꯕ, ꯆꯦꯡꯅ ꯀꯃꯥꯏꯅ ꯇꯧꯕ, ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯕ, ꯑꯗꯒꯤ ꯍꯋꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯕ ꯍꯥꯏꯁꯦ ꯃꯔꯝ ꯂꯩꯕꯅꯤꯅꯀꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯣꯍꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯔꯒꯅ ꯆꯦꯡꯄꯥꯛꯇꯣ, ꯆꯦꯡꯄꯥꯛꯇ ꯑꯩꯈꯣꯏꯒꯤ ꯄꯠꯂꯥ ꯑꯄꯥꯕꯗꯨꯅꯦ, ꯃꯅꯤꯄꯨꯔꯒꯤ ꯑꯊꯥꯕ ꯆꯦꯡꯄꯥꯛꯇꯨ ꯅꯠꯇꯦ꯫ ꯁꯤꯗꯤ ꯃꯤꯅꯤꯠ ꯑꯃꯈꯛꯇꯪ ꯇꯤꯡꯉꯒ ꯌꯥꯏ, ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯗꯤ ꯃꯤꯅꯤꯠ 5ꯃꯨꯛ ꯇꯤꯡꯉꯦꯗꯅꯀꯣ꯫ ꯑꯗꯨꯒ ꯒ꯭ꯔꯥꯏꯟ ꯇꯧꯔꯅꯤ ꯄꯨꯂꯞꯅ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯏꯟ ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯄꯨꯂꯞꯅ ꯃꯤꯛꯁ ꯇꯧꯔꯅꯤ꯫ ꯑꯩꯈꯣই ꯃꯤꯛꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯅ ꯇꯧꯕꯁꯤꯅ ꯈ꯭ꯋꯥꯏ ꯐꯩ꯫ ꯈꯥꯕꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕꯕꯨꯗꯤ ꯌꯥꯏꯀꯣ, ꯑꯗꯣ ꯈꯨꯠꯅ ꯇꯧꯔꯗꯤ ꯌꯥꯝ ꯐꯔꯃꯦꯟꯇꯦꯁꯟꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯦ, ꯑꯗꯨꯒ ꯍꯥꯎꯕꯁꯨ ꯍꯦꯜꯂꯦ꯫ ꯑꯗꯨ ꯉꯁꯥꯏ ꯇꯤꯡꯈꯤꯕꯒꯤ ꯏꯁꯤꯡ, ꯍꯋꯥꯏ ꯇꯤꯡꯈꯤꯕꯒꯤ ꯃꯍꯤꯁꯦ ꯃꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯒꯗꯕꯅꯤ꯫ ꯁꯤ ꯌꯥꯝ ꯐꯕꯅꯤ, ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ, ꯁꯨꯃꯥꯏꯅ ꯇꯣꯠꯄꯤꯒꯗꯕꯀꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯦꯛꯖꯦꯛ ꯀꯃꯥꯏꯅ ꯀꯌꯥꯝꯅ ꯑꯩꯈꯣই ꯅꯪꯍꯟꯒꯗꯒꯦ, ꯀꯌꯥꯝꯅ ꯂꯥꯡꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯥꯒꯤ ꯀꯟꯁꯤꯁꯇꯦꯟꯁꯤꯗꯨ ꯌꯦꯡꯉꯒ, ꯕꯦꯇꯔꯗꯨ ꯌꯦꯡꯉꯒꯀꯣ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯃꯕ ꯃꯇꯨꯡꯗ ꯄꯨꯔꯥ ꯑꯣꯚꯔꯅꯥꯏꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡ ꯊꯝꯕꯤꯔꯝ ꯇꯥꯔꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ꯫ ꯑꯩ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯦ, ꯑꯗꯨꯅ ꯑꯩ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯍꯥꯞꯀꯗꯕ ꯃꯁꯥꯂꯥꯒꯤ ꯑꯂꯨꯗꯣ ꯁꯦꯝꯃꯅꯤ꯫ ꯖꯤꯔꯥ ꯄꯥꯎꯗꯔ ꯊꯥꯗꯔꯦ, ꯑꯗꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯊꯥꯗꯔꯦ, ꯀꯔꯤ ꯄꯇꯥ ꯊꯥꯗꯔꯦ꯫ ꯀꯔꯤ ꯄꯇꯥꯁꯦ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯍꯥꯞꯄꯗꯤ ꯍꯥꯎꯏ, ꯂꯩꯇ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯦꯖꯄꯇꯥ ꯍꯥꯞꯄꯁꯨ꯫ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯁꯪꯕ, ꯃꯣꯔꯣꯛ ꯑꯉꯥꯡꯕ, ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯞꯅꯤꯡꯉ ꯍꯥꯞꯇꯥꯔꯦꯀꯣ꯫ ꯑꯗꯒꯤ ꯇꯤꯜꯍꯧ, ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯃꯦꯇꯣ, ꯑꯗꯒꯤ ꯍꯤꯡ, ꯑꯗꯒꯤ ꯃꯆꯨ ꯈꯔ, ꯁꯤ ꯃꯌꯥꯝꯁꯦ ꯐꯖꯅ ꯑꯣꯠꯂꯒ ꯃꯥꯁꯦ ꯃꯨꯟꯕ ꯐꯥꯎꯇ ꯀꯨꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯂꯨ ꯐꯨꯠꯂꯒ ꯍꯥꯟꯅ ꯊꯝ ꯇꯥꯔꯦ꯫ ꯑꯂꯨꯗꯣ ꯈꯤꯇꯪ ꯁ꯭ꯃꯦꯁ ꯇꯧꯔꯒ, ꯍꯥꯏꯗꯤ ꯈꯤꯇꯪ ꯅꯩꯈꯥꯏꯔꯒ, ꯈꯤꯇꯪ ꯃꯇꯨꯝ ꯌꯥꯎꯔꯤ ꯇꯧꯔꯒꯀꯣ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯗꯥꯝꯗꯣ, ꯑꯗꯨ ꯕꯗꯥꯝꯗꯨꯁꯨ ꯈꯤꯇꯪ ꯔꯣꯁꯇꯦꯠ ꯇꯧꯔꯒ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀ꯭ꯔꯁ ꯇꯧꯔꯒ ꯁꯤꯁꯨ ꯍꯥꯞꯄꯤꯔꯅꯤ꯫ ꯁꯤꯅ ꯍꯣꯔꯦꯟ ꯆꯥꯕ ꯃꯇꯝꯗ ꯀ꯭ꯔꯟꯆꯤ ꯑꯣꯏꯅꯕꯅꯦ꯫ ꯑꯗꯨꯒ ꯊꯨꯝ ꯊꯥꯛꯑꯅꯤ, ꯑꯗꯨꯒ ꯂꯣꯏꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝꯒꯨꯝꯕ ꯂꯩꯔꯗꯤ ꯐꯗꯤꯒꯣꯝ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯌꯥꯏ꯫ ꯑꯩꯒꯤꯁꯨ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯍꯥꯞꯄꯦ꯫ ꯑꯗꯨꯒꯀꯣ ꯑꯩꯈꯣꯏꯒꯤ ꯃꯁꯥꯂꯥ, ꯑꯩꯈꯣꯏꯒꯤ ꯗꯣꯁꯥꯁꯤꯁꯨ ꯌꯥꯝ ꯐꯕ ꯄꯣꯠꯅꯦ, ꯍꯥꯏꯗꯤ ꯗꯥꯏꯖꯦꯁꯟꯗꯁꯨ ꯌꯥꯝ ꯐꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯗꯤ ꯒꯨꯗ ꯕꯦꯛꯇꯔꯤꯌꯥꯅꯤ, ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯪꯒꯣꯝ ꯑꯐꯝꯕꯁꯨ ꯐꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ꯫ ꯑꯗꯨꯒ ꯑꯩ ꯑꯣꯚꯔꯅꯥꯏꯠ ꯇꯤꯡꯉꯨꯕ ꯉꯁꯥꯏꯒꯤ ꯃꯁꯥꯂꯥꯒꯤ ꯗꯣꯁꯥ ꯍꯧꯅꯕꯒꯤ ꯕꯦꯇꯔꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯈꯤꯇꯪ ꯅꯪꯁꯤꯜꯂꯝꯃꯦ꯫ ꯈꯤꯇꯪ ꯅꯪꯁꯤꯜꯂꯕꯅꯤꯅꯀꯣ ꯃꯥꯁꯦ
ꯉꯔꯥꯡꯒꯤ ꯏꯁꯤꯡꯗꯨꯗꯤ ꯍꯥꯞꯄꯔꯣꯏ, ꯄꯨꯔꯥ ꯄꯤꯌꯣꯔꯒꯤꯏꯁꯤꯡꯗꯣ ꯍꯥꯞꯄꯅꯤ꯫ ꯑꯗꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯁꯨꯖꯤ ꯈꯔ ꯆꯥꯃꯁ 3ꯒꯨꯝꯕ ꯑꯃꯁꯨ ꯍꯥꯞꯄꯤꯔꯅꯤ ꯁꯨꯖꯤꯗꯣ꯫ ꯁꯨꯖꯤ ꯍꯥꯞꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯟꯆꯤ ꯑꯣꯏꯅꯕꯅꯦ ꯃꯥꯁꯦ꯫ ꯑꯗꯩ ꯁꯨꯖꯤꯁꯦ ꯑꯃꯨꯛ ꯍꯥꯞꯄꯕꯅꯤꯅꯀꯣ ꯃꯍꯤꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯅꯪꯁꯤꯟꯕ ꯍꯦꯜꯂꯅꯦꯕ, ꯃꯥꯗꯤ ꯁꯨꯖꯤꯁꯦ ꯄꯣꯞꯊꯣꯛꯏꯗꯅꯀꯣ꯫ ꯑꯗꯨꯅ ꯁꯨꯖꯤ ꯑꯗꯨꯒ ꯊꯨꯝ ꯈꯔꯁꯨ ꯑꯃꯨꯛ ꯍꯥꯞꯄꯅꯤ꯫ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯐꯖꯅ ꯑꯩꯈꯣꯏꯅ ꯇꯧꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯃꯍꯤꯁꯤ ꯀꯌꯥꯝ ꯅꯪꯒꯗꯒꯦ, ꯀꯌꯥꯝ ꯂꯥꯡꯒꯗꯒꯦ ꯌꯦꯡꯉ ꯍꯥꯞꯄꯅꯤ꯫ ꯁꯨꯃꯥꯏꯅ ꯔꯟꯅꯤꯡ ꯕꯦꯇꯔ ꯑꯣꯏꯍꯟꯒꯗꯕꯅꯤ꯫ ꯈꯤꯇꯪ ꯂꯥꯡꯉꯁꯨ ꯌꯥꯏ, ꯑꯗꯣ ꯌꯥꯝ ꯂꯥꯡꯉꯗꯤ ꯑꯩꯈꯣꯏ ꯄꯥꯄꯔꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯗꯣꯁꯥ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦ꯫ ꯑꯗꯨ ꯄꯥꯄꯔꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯗꯣꯁꯥꯁꯦ ꯑꯩꯈꯣꯏ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯦ, ꯑꯗꯣ ꯈꯤꯇꯪ ꯍꯦꯚꯤ ꯑꯣꯏꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯀꯨꯝꯕ ꯆꯥꯕꯩꯗꯤ ꯈꯤꯇꯪ ꯊꯥꯇꯛ ꯇꯧꯅ ꯍꯧꯕꯁꯤꯅ ꯍꯩꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯆꯥꯕꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯅꯤ ꯑꯩꯅ ꯁꯨꯝ ꯍꯧꯖꯒꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯋꯥ ꯂꯧꯕꯗꯁꯨ ꯅꯟ ꯁ꯭ꯇꯤꯛꯇꯤ ꯀꯝꯄꯜꯁꯔꯤ ꯂꯧ ꯇꯥꯔꯦ, ꯅꯠꯇ꯭ꯔꯗꯤ ꯌꯥꯝꯅ ꯁ꯭ꯇꯤꯛꯀꯤ ꯑꯣꯏꯕꯅꯤ, ꯈꯔ ꯋꯥꯏ ꯍꯧꯕꯗ꯫ ꯑꯍꯥꯟꯕꯗ ꯏꯁꯤꯡ ꯈꯔ ꯆꯥꯏꯕꯤꯔꯅꯤ꯫ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯕꯦꯇꯔꯗꯣ ꯃꯍꯤꯁꯦ ꯅꯞꯁꯤꯟꯅꯕꯅꯦ ꯇꯋꯥꯁꯤꯗꯀꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯔꯀꯨꯂꯔ ꯃꯣꯁꯟꯗ ꯔꯥꯎꯟ ꯁꯣꯝ ꯅꯥꯀꯟꯗꯒꯤꯕꯨ ꯑꯣꯏꯔꯁꯨ ꯁꯣꯝ ꯅꯥꯀꯟꯗꯒꯤꯕꯨ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯂꯩꯕꯤꯔꯅꯤ꯫ ꯂꯩꯔꯒꯀꯣ ꯌꯥꯝ ꯄꯥꯅ ꯍꯧꯔꯣꯏ, ꯑꯩꯒꯤꯗꯤ ꯁꯨꯃꯥꯏꯅ ꯊꯥꯇꯛꯅ ꯍꯧꯕꯁꯤꯅ ꯑꯩ ꯏꯆꯥꯁꯤꯡꯅꯁꯨ ꯄꯥꯝꯃꯦ, ꯑꯗꯨꯒ ꯍꯥꯎꯕꯁꯨ ꯍꯦꯟꯕꯅꯦ꯫ ꯑꯃ ꯌꯥꯝ ꯄꯥꯕꯗꯨꯗꯤꯀꯣ ꯄꯥꯄꯔꯒꯤ ꯇꯥꯏꯞꯇ ꯑꯣꯏꯕꯅꯦ, ꯁꯤꯅꯁꯨ ꯍꯦꯚꯤ ꯑꯣꯏꯔꯒ ꯍꯥꯎꯕꯅꯦꯀꯣ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯌꯦꯡꯉꯅꯤ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯒꯤ ꯃꯩꯗꯤ ꯈꯔ ꯂꯩꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯑꯗꯨꯝ ꯇꯧ ꯇꯥꯔꯦ꯫ ꯈꯤꯇꯪ ꯀꯥꯁꯤꯜꯂꯛꯑꯗꯤ ꯑꯃꯨꯛ ꯂꯩꯊꯕꯀꯣ꯫ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯎ ꯐꯖꯅ ꯃꯥꯒꯤ ꯃꯊꯛꯁꯦ ꯗ꯭ꯔꯥꯏ ꯑꯣꯏꯔꯀꯥꯟꯁꯤꯗ ꯊꯥꯎꯁꯦ ꯍꯩꯕꯤꯔꯅꯤ꯫ ꯊꯥꯎꯁꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯔꯤꯐꯥꯏꯟ ꯑꯣꯏꯜꯁꯦ, ꯑꯗꯨꯒ ꯁꯥꯏꯠ ꯑꯃꯗꯒꯤ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯥꯕꯩ ꯑꯃꯁꯤꯅ ꯈꯥꯕꯩ ꯁꯤꯒꯨꯝꯕ ꯐꯖꯅ ꯃꯅꯨꯡ ꯆꯪꯕ ꯉꯝꯕ ꯈꯥꯕꯩꯁꯦ ꯌꯦꯡꯉꯒ ꯇꯞ ꯇꯞꯅ ꯍꯥꯏꯒꯠꯂꯛꯄꯤꯔꯅꯤ, ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯅꯤꯀꯣ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯒꯤ ꯁꯤ ꯄꯨꯔꯥ ꯌꯥꯔꯦ ꯑꯩꯒꯤꯁꯦ꯫ ꯌꯦꯡꯉꯣ ꯃꯄꯥꯟ ꯁꯥꯏꯠꯀꯁꯦ ꯈꯔ ꯈꯔ ꯗ꯭ꯔꯥꯏ ꯑꯣꯏꯔꯦ, ꯈꯔ ꯈꯔ ꯁꯤ ꯃꯨꯟꯕꯒꯤ ꯃꯁꯛꯀꯤ ꯕ꯭ꯔꯥꯎꯟꯁꯤꯁꯨ ꯂꯥꯛꯑꯦꯕꯀꯣ꯫ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯉꯁꯥꯏ ꯍꯧꯈꯤꯕ ꯑꯂꯨꯒꯤ ꯃꯁꯥꯂꯥꯒꯤ ꯑꯂꯨꯗꯣ ꯑꯗꯨꯏꯗꯣ ꯍꯥꯞꯄꯤꯔꯅꯤ꯫ ꯑꯂꯨꯁꯤ ꯌꯥꯝ ꯍꯥꯞꯀꯦ ꯌꯥꯏ, ꯌꯥꯝ ꯍꯥꯞꯄ ꯌꯥꯏꯀꯣ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯁꯦꯞ ꯇꯥꯗ꯭ꯔꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯑꯂꯨꯁꯤ ꯌꯣꯝꯃꯒ ꯆꯥꯕ ꯑꯗꯨꯝ ꯌꯥꯝ ꯍꯥꯎꯕꯅꯦ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯑꯩ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯍꯧꯖꯔꯒꯦ꯫ ꯑꯗꯣ ꯁꯤ ꯈꯤꯇꯪ ꯑꯦꯛꯁꯄꯥꯔꯠ ꯄꯨꯔꯥ ꯑꯣꯏꯗꯦꯀꯣ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯏꯟꯗꯤꯌꯥꯟꯒꯤ ꯇꯧꯕ ꯑꯗꯨꯃꯥꯏꯅꯗꯤ ꯑꯩꯁꯨ ꯑꯗꯥꯝꯗꯤ ꯍꯩꯕ ꯅꯠꯇꯦ꯫ ꯑꯩꯅ ꯑꯍꯩꯕ ꯈꯔꯗꯁꯨ ꯃꯌꯥꯝꯗ ꯁꯨم ꯎꯠꯆꯕꯅꯤ ꯁꯨꯃꯥꯏꯅ ꯀꯣ꯫ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯕꯨꯗꯤ ꯌꯥꯝ ꯌꯥꯝꯖꯗꯦ, ꯑꯗꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯍꯧꯔꯛꯑꯣ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯃꯥꯒꯤ ꯔꯤꯀ꯭ꯋꯦꯁꯇꯣ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯎꯠꯂꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯥꯏꯗꯣ ꯁꯨꯝ ꯎꯠꯆꯕꯅꯤ꯫ ꯂꯣꯏꯔꯦ ꯃꯊꯪ ꯃꯊꯪ ꯍꯧꯕ꯫ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯁꯤꯡꯗꯣ ꯊꯥꯒꯠꯆꯔꯤ, ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯤꯡꯁꯨ ꯊꯥꯒꯠꯆꯔꯤ꯫ ꯇꯨꯡꯗꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ, ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯑꯗꯒꯤ ꯁꯤꯌꯥꯔꯁꯨ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯌꯨ꯫ ꯂꯣꯏꯔꯦ, ꯌꯥꯝ ꯍꯥꯎꯕꯅꯤ, ꯄꯨꯛ ꯌꯥꯝ ꯊꯟꯕꯅꯤ꯫ ꯑꯅꯤꯒ ꯆꯥꯔꯗꯤ ꯕ꯭ꯔꯦꯛꯐꯥꯁꯇꯗꯤ ꯄꯨꯔꯥ ꯍꯦꯚꯤ ꯕ꯭ꯔꯦꯛꯐꯥꯁꯅꯤ, ꯑꯉꯥꯡꯅꯁꯨ ꯌꯥꯝ ꯄꯥꯝꯕꯅꯤ꯫ ꯑꯩꯗꯤ ꯆꯠꯅꯤꯒꯨꯝꯕ ꯑꯗꯨꯝꯕꯗꯤ ꯁꯦꯝꯗ꯭ꯔꯦ꯫ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯥꯏꯠꯇ ꯂꯩꯕ ꯑꯩꯒꯤ ꯐꯣꯇꯣ ꯑꯥꯏꯀꯣꯟꯗꯨꯗ ꯅꯝꯕꯤꯌꯨ, ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯊꯦꯡꯛ ꯌꯨ꯫